Kurumzari, Ming Tabiri Sumutaram Ochari, Nasimaru Bapauda, Disturbed Area Status Tahi Amasangton of a cabinet Ayapa Pikre. Sarkar Asana Law and Order Mahimasing Amadi Hauselda ahead of Ming Changani Hana Chief Minister Nafondo Cray. Amadi, Englisani Kunda Bharana Chokapa country Ama Oigani Hadiba Asi Oitopa, Wagani Haina Manipur University Vice Chancellor HNK Sarmana High Cray. Mapumaba Pau Pizari. Imphal Municipal Council gi segment taret yaudana Manipur Pumbada Disturbed Area Status J Amaga Muk Sangdok Pada ngasi famkiba cabinet na ayaba pikre. Chief Minister Okram Ibobina chair lauduna ngasi nungthil pangthokiba cabinet mifam asigi matangda sarkar gi wangangwai Minister Moirangtam Okendrona Secretariat Labor Mahaki Office ka da pangthopa mifam amada haike. Hauji chana riba status asi hayeng November kuntra da loiragani December amadagi chanaba haugadaba asina inglisani taramarigi November kuntra fawani Manipur da Regional Passport Office ama amasung FCI gi Regional Office ama hangna nabagi ayaba mari leinaba Ministry singna pirakhibaga loinana Temporary Office oina All Assembly Secretariat ki Extension Office ta lehenanaba Cabinet na warep laure warep asi MLA humfugi apunba mifam amanasu ayaba pire Contract Employees sing chahi loira pada thabak matam sangdong naba cabinet ke athingba amana maram oiraga finance ke ayaba lauramba adugi mahutta masa masagi administrative department singna thabak sangdo hanbada cabinet na ayaba pigre tarasuba Manipur Legislative Assembly gi taruk shuba mifam laliba December gi tang tara nipanda gi haunaba cabinet na warep laukre kana thengai bawa base ekoi isagi FCI gi regional office leitabana maram oiraga dimapur da tangga leiba matam leiba khibikta आधे करीब में बंद ब्लॉकेट नत्रगा थिंग में लाख में तंग मणिपुर अवाब मायोगनबा से कोई होगिबदा लोकल पेपर सिंग नैनगिबा FCI रीजनल ऑफिस ता सानगिबा रोल मखोइना तौनिंगबदा तौबा से गाड़ी मक्ता चलहन से रे सुमोइना पाम्बा सिलजर थाय खरा हेक थाबा से दिमापुर खरा हेक तौरंबा पुनमक तो कोई लेररोय अदुगा सागी डिस्टर्ब एरिया गी से चाहिए मा मागी ताम से हयेंग तांग कुंठा द लोइबनी जना दिसंबर की अमा 2013 की दिसंबर की तांग अमा दगिना 2014 की नवंबर की तांग कुंठा फावबा एखोय मसे मणिपुर अमु एक्सटेंड तौरे Sarkar state asigi law and order mahimasing amadi haksel da ahenba miyeng changli haina Chief Minister Okram Ibobina phongdokre Thaubal Okram da leba Waikomani Girls College ki Indoor Stadium ama sangabagi thoromda Chief Minister na wafam asi phongdokibani thoromasi da Education Minister Moirangtam Okendro Higher and Technical Education ki Commissioner PY Fay DC Thaubal T Ranjit amasung Additional Director Education U IKS ko susarya ke Chief Minister na makataraduna thabak phangdraba lairik laishu Hyderabad naharo sing sarkar na thabak pinabagi damak kanna honari Russia si mathang chahigi Mars fawbagi manungda ningthina monitor tawraba matung janhanana bahonari masigi damak Education Department ki oina thabak kaya kaurokpa yai haike Education and adiyom se ate department se koi koi jodi wana se sector adiyom se apne government se koi priority ega koi state state government will be bharat sarkar ne koi to se next koi koi design options modify koi koi am se koi ki job opportunity koi se private private is ke koi to se ke hai se koi na koi seriously because ki society is the koi pura ba literacy percentage Education Minister Moirangtam Okendrona Sarkar asina Education Department pu chawkhat hananaba kana honari miyamna ngairiba education da ahongwa ama purakpa habadu yamna naksilagle rusa sanarakadabana miyamge asa mangfaunaragani haiki Sarkar department da dibireba dibiruna share salary bazar ke attendance to biro saath mein attendance to biro ekoi asa lagale gari mai komuni asa ma laukar du mai sima Bharat na Englisani kunda chakhopa country ama oigani haribasi oithokpa wagani haina Manipur University ki Vice Chancellor HNK Sarmana ngasi Economics Department ki lecture hall da pangthokiba Ushering Economic Growth in the North East Region India haiba national seminar hodopagi thorom da haikre
Manipur University ki Economics Department na Indian Economics Department amadi Manipur Economics Association ga punna sinba thorum aduda Manipur University ki Vice Chancellor HNK Sharma, Professor Biswajit Chatterjee, State Finance Commission ki former member Professor N. Iboton, TIES ki former President Dr. Radha Vinod Barmana maruweba miyoi sing oina sarya ki awang no post sing dagi resource person kun hena yauduna punna delegate chamarom na sarya ki Bharat ke economic growth ki matangda Dr. Radha Vinod Barmana marik chuba wafam thamki Manipur University ki Vice Chancellor Professor HNK Sharma na fondo ki beda housing Bharat ta leiriba miyoi kya gi marakta khenaba kya leiriba asi semdokpa mathau tai Bharat ta housing miyoi kya lefam chafam leitabagi awaba kya mayok nari awang nopok state sing ningthina chawkhatri pumnama asigi yengnaga economic system fagar hanba mathau tai haiki. But ultimately what I find is because of this reason, Northeast, especially agriculture reason, and Professor, his emphasis that it should be, technology-based agriculture. We are people who involved in agriculture. What we find now is number is decreasing. Most of the agricultural land, it is converted into schools, which we find, or some other ponds for fish farming. Seminar isi pangthokpagi matangda organizing committee ki convener Professor E. Bijoy Kumar na Bharat ki amadi awang nopok state singi economic growth ki matangda hena khangananaba seminar isi pangthokpani masina awang nopokta economic system da kari tauribagi amadi kari paikhalibagi habadu punna khangminaba ngamgani nominini chumna chathagadaba seminar asida awang nopok lamdamda leiriba saknairaba economic singna paper kayasu pathokani haiki masa koina torbsayamba econometric tools mayam si kamai tawdana koina economic growth ki issues mayam si analyze to which data sijin bagi habidu koi mayam da so koi research scholars in dege koi Manipur gi scholars in de mani koi scientists in da su kara madugi awareness lainana baidana samani sinjabani Handak Nagaland da Manipur gi gari driver fabagi thabak toina chatharaliba asi yengsinanaba Nagaland Sarkar da haikre haina home gi thabak su puriba Deputy Chief Minister nangasi Jimirong Baptist Church sangaba lakpada paumi sinda fondokre mahana makhata na haikibada thiba khangdana leiriba driver singi mari makhong puthokna ba honabada tengbang binaba haikre Manipur gi DGP MK Das hayeng thabak pothakhragadabana December gi tang amada farewell pangthokani Manipur gi DGP asi hujik leiriba khwaidagi senior oiraba Sahid Ahmad na oirapa yai handak marak mayai kaba chinjak fabada security force general besing maragi matung ina jerak pigani haiki regional food corporation India gi regional office hanggi advantage ana Dimapur de le ma gi mega stock to de ko dima to de koi si ni ru patha la so ko si khat kan ko season phari ngai da stock se am to de pha ko aduna adum ba facility to de men hai ko or minister na kan na se de hai ya bi de adu ya bi do iro yana habak on ang ko una men space biro hai thubo ko aula adu aduna madugi maruena madugi do all opposition ruling high captain ana MLA sing loina mak thunak se kun nam tang aminasi Manipur Sangai Festival da saru yabala khiba Myanmar gi delegate singi marakta yawba miyoi ani ngasi Indo Myanmar Association na Imphal dagi mode fawba byro ta thinkre miyoi singasi thinjungai gi mangoina na hotel classic ta ISTV news ka unabada Myanmar gi delegate adu da yawkhiba Maite Michak ke Sundar Gopal na haikibada mamangi chahi da pangthopa festival da Myanmar gi delegate masing yamna saru yadrabasu handakte cultural item kaya yawna achoba delegate ama saru yakiba si nungaiba poi masina lebak ani gi marakta hena nakshina Santi Puropangangani Festival asigi manung chana Manipur gi mafam kaya yengba fangbada nungaiba fawi haibaga loinana Myanmar da hankraba matungda pau sing asi mafam sing adu da khundariba Maite singda ningthina tamgani phungdoki Manipur da urakpa koye ufangba mayam si urarga arapan maji mi mayam da aina loina tamjagani kona mathang sayi so uzi lagwa se mi missing yam dar so kona ye lagwa da missing ase yam ngai organize to ga lagsa ga puni de pause
Myanmar की delegate सिंह थिनबग मरी लेना इंडो म्यांमार एसोसिएशन की सेक्रेटरी रोहिणी कुमारना एसोसिएशन असिना म्यांमार अमसुंग मणिपुर अनि की मरी फगनब होनबनी एसोसिएशन मंडलेदा मियाम की मतेंग लोइना गेस्ट हाउस अमल साननब थौरांग तौरे हाइकी पाइजदब लोनना मंडलेद मैतई मैम बर्मा ताकर मैतई मैम उननिंगी वाखलो मैम मैम मथक चटप ऑर्गनाइज तौर इंडो माइरसन ऑर्गनाइज तौर मंडलेद अखोगी रेस्ट हाउस मैम धर्मशालागुब इंडो मैमार एसोसिएशन सागदब नतब अखोई मी मैम ऑर्गनाइज तौजलगा धर्मशाला मैम पुनः सरुक यामीनरगा साब वाखलोन इंडो माइर लेजै ट्रांसपोर्ट ड्राइवर काउंसिल ना FCI की चेंग पुरकपा ट्रक अमा इम्फाल ईस्ट डिस्ट्रिक्ट पुलिस की नार्कोटिक सेल ना फादुना पुरंबदा चेनबा SI नीलमणि याउना चेनबा सिंह लालिब तांग अनि फावगी मनुंगदा एक्शन लखपत्रबदी तांग अहुमदगी इम्फाल जिरिबाम लंबीदा TDC ना मखल अमतगी माल पुबा गाड़ी सिंह चलरोय हाइना काउंसिल की प्रेसिडेंट रंजित हाइक्रे ngasi TDC की MG Avenue दा लेबा ऑफिस ता पांगतोपा पाउमि सिंह उनबदा माना मखाता ना हाइकिबदा TDC ना चेंग पुदुना लागलिबा ट्रक सिंहदा अरानबा मराल पिसिननबा होनबा याबा ngamloi हाइकी मरुदुगा गाइगा थममदे हिंद में सुयावदे गाइ ngata थममे अदु मोना ड्राइवर सिना नावन फारदन पुलिस सक्रेब जिपसिदा अदु कइमा मोइना आइगी गाड़ी सिदा हाफसेलगा आइगु बदनाम तौना होनबनी कइमा लमन खुंबा माबा ममांगी कइमा थुदोखन लेगी SP अखोगी कनगी इम्फाल ईस्ट की मखादा सुमाइन तौनबगी केस अमा लेगी लमन खुंबा मामा मोंगा हाइबा आइगी गाड़ी से फाजिलगा मोइना पोचे यावे खोलेना हाफसेलगा आइगी थक्ता प्रेसिडेंट होइबा आइगी थक्ता सुंबा कारबार सिदा सुंबा ड्रग की कनो सिदा चेन्नई हाइनबा मोइना अदु तौगे तौबने अदु बाइना याम थुना हाइबा वाफमसी अखोइना चिंगबदगी अखोइगी टीम सिना कुइथि थिरपदा हाइबा सि इम्फाल ईस्ट की नार्कोटिक सेल की कांगुसिना तौबुंगिदबनी अदुना अखोइगी डिमांड हाइबा नार्कोटिक सेल की हाइबा SI नीलमणिना लुजिंगमा टीम सि डिसिप्लिनरी एक्शन लखपा अमदि सस्पेंड होबा अदुगा हाइबा कइनोसिंग सिदा हाइबा ऑनरेबल चीफ मिनिस्टर अदुगा डिप्यूटी CM अमदि DGP ना हाइबा सिंग सि नुमि हुमनि की मनुंगा हाइबा सिंग एक्शन लखपत्रगदि अखोइ तांग अहुमदगिदि अखोइ जिरिबाम लंबिन चलिबा ट्रक सिंग के पोसै सिंग बद चलवे उरीपोंग मचिंदगी नगमपाल ताबा लंबी मपानदा तिंगबा मरुवेबा पाइप अमा इसिंग युरिबा असि सेमजिनगदबा मरमना पाइपलाइन असिदगी इसिंग सिजनरिबा कंज्यूमर सिंगना ngasiदगी तांग तरे फावबा इसिंग फंगलोय हाइना PHCD की वाटर सप्लाई मेंटेनेंस डिवीजन नंबर 1 ना खंगलली जेनिम स्टूडेंट एसोसिएशन ना सिंदना नोमगी ओबा वॉलंटरी ब्लड डोनेशन कैंप अमा ngasi जेनिम्स की ब्लड बैंक ता पांगथोक्रे एसोसिएशन ना सिंदना पांगथोकिबा ब्लड डोनेशन कैंप अदुदा जेनिम्स की महिरे मरिफु हेनबना ईदान तौनकी ईदान तौबगी थोरम अदुदा जेनिम्स के डायरेक्टर प्रोफेसर एन श्यामो मेडिकल सुपरिटेंडेंट प्रोफेसर W गोपी मोहन हानगी डायरेक्टर डॉक्टर L चंद्रमणि सुसरुयाकी डायरेक्टर प्रोफेसर एन श्यामो ना हाइकिबदा मेडिकल तमलेबा महिरिसिंगना मियांगीदमक खलगा मसागी ईदान तौबा असि अफब खुदम अमनी मखातानसु ईदान तौबगी थबक असि पांगथोहनिंगी फोंदोखे लमसांग केंद्र डेवलपमेंट कमिटी अमसुंग डिस्ट्रिक्ट एग्रीकल्चर ऑफिसर इम्फाल वेस्ट अनिना सिंदुना ngasi लमसांग केंद्र की लौमीसिंगदा निंगथमगी मरु मरांग हिदा कामनबा पम अमसुंग आहार यंथोक्रे MLA ब्रजविदु की लमदेंगदा लेबा मयुमदा पांगथोकिबा लौबदा चंगबा तोंगा पोलम सिंग यंथोपक इतौरमदुदा MLA ब्रजविदु इम्फाल वेस्ट सब डिविजनल एग्रीकल्चर ऑफिसर सनातन शर्मा यावना मरी लेनबा सिंगना सरुयाके MLA ना हाइकिबदा फूड सिक्योरिटी एक्ट की कानाबा असि लौमी सिंगना लौननबा होनसि पोथोक यामना पुथोंगनबा लौमी सिंगी दमकता पाइखलिबा ट्रेनिंग प्रोग्राम असिदा सरुयाबियु मतंगमा चानबा अफबा मरुमरांग थादुना पोथोक यामना पुथोंगनबा होनसि हाइकी रिम्स हॉस्पिटल दा आंगांग उनबदा लेखिदबी तेरा लुक्राम लेरतगी कैथेलापम ओंबी देवजानी मिसिग मरी लेनना सेमकिबा JC ना सिंदुरा मिसी असि यानिंगदबा फोंदोतुना ngasi कैसांपाट लाइरेंबी कम्युनिटी हॉल दा वाकन मिफम पांथोक्रे वाकन मिफम अदुदा रिम्स की डायरेक्टर शेखर जेट मफमदगी लथोकदबनी मथौदा पुरिंग चंगदबा रिम्स की गायनी वार्ड की स्टाफ अमदी डॉक्टर जितेंद्र की मथकता एक्शन लखकदबनी हाइना JC की मिहुत अमना ISTV न्यूज दा फोंदोरली right justice achumma justice puthokba kariguma aranba justice puthokna prajamyambu aranba miyeng genu prajamyambu saunbiganu asi hainingena
Nupi sing the Chataba Kai Hanba Mute Minate Tingnanaba State Ki Chapsaba Policy later Banat Lamdamasida Nupi Angang the Chataba Crime Hantan Bangam Davani Haina Human Rights Alert Ki Director Bablu Lutong Mamnangasi Manipur Press Club Tapangtoba International Criminal Court and Upspot 1958 Ki Matang Da Kanabagi Thorum the High Grade Women Action for Development Conflict Widows Forum Center for Social Development United NGOs Mission New Life Foundation Amadi People's Platform Secretariat Na Puna Sinduna Pangto Kiba Thoramada Tonga Tonga Bawanga Kibasina Fondona Kibada Nupis in the Chatariba Kai Hanba Mute Mine Sitting Number Hona Minaba Matari Masida Sarkar Gimakedagisu Angaba Mating Pang Biba Darkar Oi have a wafam sing Fondona Ki Bablu Luitong Bamna Makatan Haikibada Lamdam Asida Nupi Angang the Mute Mine Chatabagi Wato Kai Hana Toribasi Manipurna Conflict Jonama Oirubana Madam Amasu Oiri Lamdamasi Nupi Angang Sina Awa Jaitan Kaya Fangabasu Sarkar Asina Ming Changdri Haiki Convention on Elimination of Discrimination Against Women is that Nupida or what discrimination sings here. Masih no bagi na apa treaty ama convention nama United Nations Convention on Elimination of all forms of violence against all forms of discrimination against women na Nupida hasil pun sebenarnya yesun ba atau kemudian namca nanti benar na yung yang je. Boleh ada naga Nupi su nupa cakap na freedom amade rights e igadoni hanan lenomiba mon hazin punjino meamje bueno thadalaga nupi su nupa chapana ba thata chutni ledomni habi convention amade maduna maruba convention moina United Nations ki asi paw chathanani Hauji Chathariba Sangai Festival Asida Laliba Muslim Nupisina Ko Kumlaga Hatakang Jebung the Changnabagi Kiu Lengba Matamda Ko Kumliba du Loktolaga Chango Haina Police Personnel Singna Hariba Wafamasi Muslim Singi Chanabibu Ikai Kumna Dabani Haina Hatada Leba United Manipuri Muslims Women's Development Organization Ge Office Pang Topa Paumi Singa Unabada Organization Ge President Anwari Nurjahan Haikre Mahara Makata na Haikibada Get the Chango Matamda Nupi Police na check Toroga Tazan Bani Mahang Masagi Stole Sangai Festival Asida Hangli, Police na ko Kumbaloto, Haibanina, Festival Asida Stole Hang Batole, Sarkana Atuba Matanda, Muslim Nupising Ikai Kumnadabagi, Maram Piga Dabani, Haiki. Who hung Doctor Gadi, I sang the Batabara, I sang the Batab, the Zangun, I am one. Adu, I never said Tanzania of Poindi, Islam Dharma, Satpa, Muslim Nupisingi, customary law, and Pidiba, I could instruct the singer. I was security na thamiba matam de bafam de taw instruction sani bani yom chingsi istam dhamman ki na nupi o singi pi de ba dress code ki matang de pi de ba lo customary lo ko singna bani aduna hai ba lo si bu singna ni ko astai da ikoi na masi security person ki mai kai de ki tum thok ting khai kari ki ma ba sengol ting khai de I guess to once de da I sang o ham o ba de Manipur da lawu singugi pothok marangkai na putok tuna yumthangnari ba state sing da fawba thadok na bohonari si haina Agriculture Minister MD Nasina Fondokre wafamasi ngasi Lilong Kendra gi manung chana leiba Lilong Haurebi Makha Konjil Lokol da Laupari Tararom da Hawaii Mangal Thabagi Thorom da Fondokibani Thorom ga Iroinana Lomi Sinda Awareness Bibagi Thoroma Masupang Thoki Minister na Lokol Aduda Anova Technology Yawba Tractor Season Aduna Hawaii Mangal Marusing Thaki Thorom Aduda Wangal Aduna KVK Thawagi Subject Matter Specialist Dr. Thotoina Lilong area da DDT Season Abadagi Oirakpayaba Amang Wasing Fondopagaloinana Hana Season Naruraba Lofam Sing Morok Amadi Fadigom Taraga Ngaktuk Pangamgani Haiki Minister Nasirna Manipurda Mamangai gi oiba lawu singu bagi mawong adu thadotuna anoba lawu patap season aduna pothok marangkai na putholaga yumthang nari bas chasing da fawba yonana bahonasi Haiki Lagliba December 13 fawbagi manungda Wangoida Sub Treasury Office amadi SBI gi branch ama sungsoi shoidana hangdongna ba sem saba loide haina Wangoi Kendra gi MLA O Lukhoina Fondokre wafamasi ngasi Wangoi Kendra Development Committee amadi Agriculture Department anina kusamnaduna RKVY gi makhada Kendra adugi lomisinda ningtham loroki thananaba marumarang har amadi tilhar hidak na chingba yen thopagi thoramda Fondokibani thoramaduda RKVY gi Scheme in charge H Bocha amadi ataimyo kya susaruya ke tharumgi saruga maoina Kendra sigi longmi singda polam singadu yenthoki wanga kibisingna anobalo pathap sizina duna pothok marangkai na puthongna ba hona si haiba wafam phongdona ke
MLA Lukoina Wangoi Kendra Sub Treasury Office Amadi SBI gi branch ama hangadoriba asina lamdamadom gi prajasingda kanabakaya piragani fondoki Makhatana Kendra si lawu singu bagamadi leinaba award apasing mahana ngamjaba thakta fangangani habagi thajabasu piki District Agriculture Office Infal Isna RKVY gi makada district asigi lawmi sinda ningtamaru marang sing Jilla Parishad Pradhan amadi members singi khutang da yanthokre Panchayat Vavan Porompata pangthokiba thorom asida Agriculture Minister Abdul Nasir na mathang chahidadi hena pak chauna Rabi maru marang gian bangam na pokonagani Manipur da leiriba lawmi miyamna thabak shubagi henabi thamduna hang liba lobu lamang sing sanganduna chinjak ta mipal tangda baleba ama oina bokhonasi fondoki Officer will be a bureaucrat officer will be a Lomi farmers in the cooperation, Pimina Hotel, the Koshun and Chocolate Bogani and Masita Natana. Angan put away after Honorable Jilla Parishad Pradhan Singh members in Yauna, members in Sukoto Vivo, Adumapam Sidama Pankoga, Hokti Punamato, Lakado Rivasita for security Makata, district officers in the through the maximum pin and Nova Kona Jagay. Jingmirong Rongmai Baptist Church ki nong no saba laisang hangdokre thoromadu da Deputy Chief Minister ge khangam yauna tongan tongan ba luchungbai kyana sarubya ki thorong da mari leina na ge khangam na haikibada apam dharma chapada karisu akai ba leite atopa dharma bu hunduna ngam ge thabakti tawroi dabani phungdoki masing ngapale chumnigi service nasama su officer ya parpa line da engineer adu doctor ke police officers and activities in their top. From the central service, September Taram Doida Rimsta Angang Unabagi Operation da Lekidabi Lamsandagi ABJ Misi Asi Matanda Mahakimapuraba Esana Tomana RTI gi Kutanda Information Lobada Official Record Kaya Rims Authority na Aramba Monda Semdok Lamba Tengnare Haina Mapuraba Sana Tomana Fondokre Tangabata Leba Human Rights Initiative ki Office Japan Tokiba Pawumi Pamamada Sana Tomana Haiki Rims ki CPIO na Pirak Liba Information Kaya da Semdok Sadok Liba Asina Dr. Sina Asoiba Kara Tokre Habisi Mek Sengle Hiramasi Matanda Lamphel Police Station da complaint nama pisin ki bagalwena na DGP na sumiyeng changwina bachero pisin kre HRI ge legal advisor paikomana Vijeta Misi matanda pirakiba information da Vijeta gi mapuroi bagi sahi saramba original document kaya semdok sadol mathengnare public documents sing anamba mongda semdok sadok pasing angyoba chapchaba action logodabani Rims authority na chapchaba thabak lokhakadabani haiki documents in the Rims ki authority ki authority mana authenticate tawra ga document ni haiba document sita yaw page number 7 siga ngarang han pire page number 7 siga document ani ti chap mane toigi musung ngarang han pire document sida wahi khal ko isle nasai iriba sing sigi mathakta ICU haiba wahi ma khapsil akanda nasai manipulate tawre aduna nasai sigumba manipulation tawriba sing sigi mathakta nasa aikhogi sanatom mana penda badagi nasa ge Rims ki nimitu da duty tariba Dr. Victor mathanda nasa ge emergency call ina service tariba Dr. Usrani amasung Rims ki head of department ku biriba Dr. Nabagishwar ahum sigi mathakta ngarang numidang waram campaign makak tawri aduga loinana nasa ge product siga mari lenana laigi dribasigi matangdana magi pirai ba documents sing ani si yengu compare to ga yengu matanda nasagi laigi driven PSC hida nasagi NFSA gi hida se he ka ho matunda khudak tagi masi magi complaint adi na bagi check bagi adi mai massage seize to sin bagi complaint se lai aduga hariba thodok se gi hida se ka training mangda segum ba khudong cha daga masagi health problem na chingba kare mamata lai habagi nasagi documents sing ste yaude Bajaj Pulsar amaga diesel otoga thengjinabada miyoi manga sole thawdo sing asi numidang waram pung manga ga minute kuncharom chapa matamda Singjamai police station gi manung chanba Kanchipur gi Kanchi cinema hall mamang da thokibani thawdo asi da solba miyoi sing adudi Chajing Karam da gi Seram Bijoy Chahiyang Khai Karam Bijoy
chahi nifugumanga apopa lekidraba modu L Sanjoy chahi kunipan Lilong Chajing Y Kiran chahi kuntra apopa Y Bomcha Thawal Athopam N Dilip chahi kungataru apopa Robindro Thawal Athopam Makhalakai Makhoi Luinaba Makota Sui Makhoi Mangamak Rimsalakanari Kiran Gifibam di Karaluna Lady All Manipur Disabled and Handicapped Persons Development Agency na Sinduna Laliba December Omda World Disabled Day Pangtokadari Ngasi Chingamaka Khetri Lekai da Leba Agency asigi office ta pangthokiba pawu me phamamada Secretary Khetri Pratama Meitena Numit asida sports ki lamda haitoi singthoiba disabled person mari opagaloina atopa mioi chama da su khudol tamgani Numit asi Manipur gi mafam atai da su pangthokadari Numit asida transporter singna disabled singi vara tangkai tabina ba apil tauki Yaubal lakba disabled singse sida kuigi barashi tangkai malawiu haina transporter kangu singa apin tawjari numit ase sida kuigi Manipur de leba civil society kudi mangna ban blockade general strike obidana ba ayana apil amukana tawjari sigum laba pangthok ko thoroma se sida Manipur gi praja section kudi mangna maruina disabled singsna haiwa pola program si Bangalore dagi rescue taroki ba angang kuntraga taruk mari leineba child welfare committee gi khutangda mama mapa singda khusinakre tagil da laiba children home da pangthok ba thoromasida minister AK Mirabai director social welfare amadi ata official kya susarya ki minister Mirabai na ankaina Bangalore da home chalairam leba Samuel Bangalore police safari rescue torba angang sing SSA gi makada bridge course piduna academic calendar ka handana honagani class 10 karabam heru sing chai asida parikha thaba yahanana ba akhanaba thorang lokhotkani atopa station da lamdam asigi angang sing niyom kaina leribra habadu kanna yengsili aiki All Manipur recognized private school welfare association asina class 8 amasung 10 gi common examination pangtholiba sida Bisnupur district ki oina ngasi association gi miusing na yengsing kre common exam asida school jamaga kuntaru ki mahiroi lising tara henbana parikya thari association gi president Fairuism Landhoni na common exam asina mahiroi singi mahima singi fibam fagar hambangamle haiki ngasi ayu Churachampur police ke kangbu amana kwakta dagi gari macha manga recover tawba ngamkre OC Elvis Chunglut na luchungba kangbu asina kwakta area da uhra lakpa gari kaya leire haba kanamba paw famdagi red chathaki bani fagalaba gari sigi manungda Honda Activa ni Pulsar bike ama kinetic Honda ama Bajaj scooter amasung tulu ama yauri ngasi upung taraga mini kuntarom chapa matamda Imphal Jiribam lambi National Highway kunta tareki santi khunong manakta thabak shuba BRTF ke sinmiyama thongdagi tabadagi arubo phibam dalai kanakre soloba miyo aditi ningshuwak lungkamai chahi kungataru enam longdagi ni ma khudakta Jiribam Community Health Center da pukhatuna laikanarba matung phibam lusilapodagi Silchar Medical College da pukakre amaromda tha asigi kuntarukta Lakhipur subdivision ge banung chanba Jepur ge thong sakti leba bom amana pokhai handuna thugai khibedagi Silcharom gari achoba sing changsilapa yadana lairi BRTF ki official amana ekhogi jiri paumida thong asi semjinbada tha ani makhairom changlaba yai thongi nanthokraba plate sing adu nauna hapsinanaba kana honari haiki Manipur State Cooperative Bank CEO December adi fau pimanung da haptaba tarbadi mathangi numitagi district sin bathungna khongjang changsinanaba all Manipur GP level and Lemspecs Development Association award blokre loinana ingnisini taramari da pangtokadariba Lok Sabha mikalda society members ina palibe sarkar asina support over candidates sing boycott tawani cooperation minister mafam lokthona ba state government amasung center da taksilagani haidi Manipur Sangai Festival hayang rusilagani ngasi mapani janba numita mioi lising kayana festival asi yengba lakna ke police na miyam control tawna bo khanabada awaba moi ke ngasi gi cultural thoramda lamnam asigi nat ki fizol da yumfa moiwa fashion parade isei nongmai amadi Thailand gi nat ki thoram sing utke ngasi gi mithungnen oina works minister K Ratan Kumar rural development minister Francis Nga Jokpa deputy speaker Presu Simre tourism gi parliamentary secretary M Prithibira Susarya ke festival asigi damak China dagi lakpo officials singda khudol popidno ikai khumnaki State animal of Manipur Jiribam yauna Imphal East district ki mafam sinba thungna December amagi ayuk pung taruk tagi December kuntrama thoye ayuk pung taruk fawba CRPC gi section chamagani fumari subsection ani gi makada ain kainingai orakpa yaba mioi manga natroga hena punbada athimba thamkre Jai Nongmai amadi atai khusukulai sing puduna chapa yaroi hiramasiga mari leinana district magistrate Imphal East na order amat thokre hauzik sanabagi pau
Ngasigi sanabagi pauda Marirok Shiva Sahid Manoranjan Singha CRPF Memorial Football Tournament ke winner AYDC Achambigain Oikre Malum gi Lizing Achoba Football Ground Chatharapa Football Tournament asigi loisinbagi thoronda CRPF ki IGP Dr. NC Asthana amadi Sahid Manoranjan gi imu manung singsu sarya ki ngasi sanakiba final match aduda AYDC Achambigaina Chelsea Malombo goal ani amada maithiba piduna winner oibangam kibani AYDC ki goal ani adu Sanatomba amadi goal mai kamsona goal amam chanduna mai pakibani amaromda Chelsea Malomgi amatangarapa goal adu Bikramna chanki tournament asigi best player na AYDC ki goal mai kamsona takre aduga best goalkeeper su El Prem Kumar na takre El Sanatomba amadi Jimmy na top scorer gi mana lobangam kre runners up oiraba Chelsea da lupa lising kontraga loinana trophy aduga winner oiraba AYDC da lupa lising yakai loinana trophy piki Jelianong Football Association Sinduna Thau Ground the Chathariba Mapalak Shuba Jatonang Memorial Football Tournament ki pre-quarter final round ki match da Mahabalina Kasam Thongpu goal ahum anida Namthalong na Kamsan bu goal mari amada aduga Tausang Khaupum na Tarung bu goal mari sunuda mathiba pikre Welfare Club na Sinduna Chathariba Let El Mangi Singha Memorial First Tier Level Open Volleyball Tournament ki match da Manipur Police Sports Club na MIM Mayang Imphal bu set ahum sunuda mathiba pikre Baki Lamfel Sana Kaitel na ARC bu set ahum anida veteran ki match da super veteran na Taranipan Super Sikh Regiment to Hill Airport bu set ahum sunuda mathiba pikre Assam ki Kokrajhar da thasi kunipan fawba pangthokiba kuntrataruk shuba Junior National Archery Championship da Girls India Round Team event da Manipurna gold medal ama loinana mixed team da su gold medal lobangamlale India Round 50 meter distance da o Naubi Chanuna silver medal ama India Round ki Olympic round individual Boys da S Rajendra Singh su silver medal ama lobangamlale nupi machagi individual Olympic round da o Naubi Chanuna bronze medal ama lawratuna Manipurna championship aduda manga suba position tarakle Sai SAG Center Imphal gi Inglisini Taramari Taramanga session gi selection test pangthokiba adugi mai paklaba candidates singi ming lauthokre Kumalna Paktaleba Center asdagi laleba December 3 fawbi manungda office hour gi matamda report tawranaba khanglali Jaliba Thasgi Kulumdoidagi na Kunmari Fawba Itanagar da pangthokiba mangarak shuba Eastern India Bodybuilding Championship da overall champion gi title fanglaba N Suraj Singh bu ngasi All Manipur Gymnasium Welfare Association na Imphal Airport taramna okre N Suraj Singh na KG Humudra mangagi Kanglupta mahana gold medal lobagaloina na championship asigi overall gi title su lobangamlakibani Jimerong maning lekai dagi Ningthozam Girani amadi Ningthozam Ongbi Germany gi machanupa asina mamang da pangthokiba state amadi national gi bodybuilding championship kaya da su medal lobangamlakraba bodybuilder ni mahana ISTV news ta phongdoropada laliba February da Manipur na yumbu oiduna pangthokadriba junior national bodybuilding championship ta saruk yaduna Manipur gi mingchat purangna honagani haiba wafam thamlaki State puna tare muktaubani Eastern side ki Arunachal da taubani bahana ki adum commission ayamba Kolkata Odisha Assam anamna taiti hoye do nungji anamna jo je laiba February ki Junior Mr India ji masi kan mai pa na bai kona pa ISTV Sarugam Oriba Sen Cable Sagolban Salam Lekai Man Optical Cable Line Ngarang Ayupung Mapanlum Tabata Tatkibagi Network Asina Konba Mapam Sinda Thorom Yangba Fangan Kidre Kudong Chadaba Sikidamak subscribers Sina Warak Widerma Ningsing Lali Ngasiba Ingasai Pau Pizari ICAR Lamfair Pataki Fama Pau Metung in Nangasiki Quatiki Saba degree Celsius Kuntaruk Dasmi Wapan Quatiki Imba degree Celsius Tranitoid Dasmi Taret Nusitaya Wising Maniki Chang Ayukta Chada Humudra Taret Nutilana Chada Fumatoi Nungjugi Chang millimeter Sunyani Leslap the Maruba Pamukana Pizari Disturb area status to he Amasangdonaba cabinet Ayaba Pikre Sarkar asna law and order mahimasing amadi haksel da henba mieng changani haina chief minister na phundokre amadi englisani kunda bharat da chakhulpa country ama oigani hairibasi oithopo wagani haina Manipur University gi vice chancellor HNK Sarmana haikre ngasi da steve ne pizapa pau mata susinjari mieng tabrib samu kana rumjari